Russia Ukraine da landa silakiba tha mari sure niyo isa kaya sire niyo million kaya na lanjena kre Russia Ukraine da landa silakiba tha mari surakiba galoina na khut thongna bagi thogdok asi loisin ba leitre masida niyo isa kaya ma sire aduga niyo million kaya na lanjena ba galoina na city singda yum kai kaya paksana manga ta thokhan kre haina official report amagi matungina phongdok le Ukraine ki capital kip da Russia gi lanmi sing handokraga Laibag asigi nongpok amade kha thangba maikei romda maruwaina pungning singsindu landa sinna ba honari haire maragasi da western gi maikei da gide Ukraine da land gi khusu khulai sing mateng pangsin bage thawongsu hengalakle Russia na Donbas te attack hena kansil lakhrabasu Ukraine ceasefire gi wafam kaktat khre nongsuk ki laibag singna thamjilakliba sanction sing amasung international da hena naitom tahalakhiba du gi paukhumda Russia gi khwaidagi noba khutha da Ukraine gi nongpok thangba Donbas region da Makuigi attack amuka hena kangkhat khre amasung Finland da gas thaba lep khre adubu Ukraine na ceasefire gi wafam kaktat khre haukiba tha da Ukraine president Volodymyr Zelensky unanaba kip talaklam khiba Poland gi president Andrzej Duda na asumna tawbada ahanba mireibak lusingba du ngarang nongmaijing numitta Ukraine parliament da wangang na ba amuk hanna lakhre attack atu da Russia na makhoi gi BMPT Terminator tank support seasonary haina ngarang nong maijing numita British Defense Ministry na haikre adum oina makip ta attack tawna bohona bada maithiduna hana chawna mangjakraba unit amagi damak supna gitara khakta mak phangbaga loina na makoi gi lana sina masak thokpo phallama piba ngamladaba yai haina ministry aduna haikhe thangja numita pawgi agency report ta wangang bada Ukraine gi negotiator lusing baduna ceasefire ama tawnabagi wakpham kakthakhi natraga territory pithokiba yauna dillama Moscow na tawnabagi wafam kakhe khut thongnabada matam khara lepa tarabadi madugi matungda Moscow na amukhanna hena kanna attack tawrakadaba maramna makhoina haibada yathoglubana aikhoida amuk chaitheng pirakani haina Zelensky gi advisor Mikhailo Poldiak na haikhe akan mamongda ngak senduna thamliba presidential office adugi manungda unaba mata president gi advisor Podolyak na haikhe lana silep khiroi masi sumnagi matam kharagi ngahak lepane Makoina ano ba attack ama amuka hena misimina thokpa amasung achoba changi attack ama haurakhiga khudakta ceasefire ama tawnabagi handaki appeal singadu US Defense Secretary Lloyd Austin amasung Italy gi Prime Minister Mario Draghi dagi tawrakhiba ne lan asida Russia na paikhibada khwaidagi chawba city Mariupol dagi lan loisinkiba duna Russia gi President Vladimir Putin da tanglaba mai pakpa ama phangan khre Mariupol bu mapung phana khudum chankiba duna Russia bu 2014 da Moscow na paisin kiba Crimea Peninsula ga tangfa lambi ga mainland Russia ga samnahan khre haide Russia na nongpok amasung khada akan ba attack sa thakre Russia na Ukraine gi command sector sing troops sing amasung ammunition depot sing da pandam thamduna laibak asigi nongpok amasung kha thangbada akan ba artillery amasung air attack sing na Ukraine force sing gi mathakta akan ba lan sa thakre haina Russia gi defense ministry na ngarang nong maijing numita phongdokre Defense Ministry gi wangangloi Major General Igor Konasenkov na haikhe Donbas the air launch missile singna troops sing amasung Ukraine military equipment paiduna thamliba mafam taraga humdoida loinuna ammunition depot mari thugai khre kha thangba Mikhailov region the Russia ge rocket singna mobile anti drone system ama thugai khre mafam adu Mikhailov city gi awang nongpok 2 kilometer samarom lapada laiba Henipka settlement gi manakta laibani haina Russia gi Defense Ministry gi wangangloi aduna haikhe Ukraine gi troops sing amasung military equipment paisinduna thamliba mafam samnga ga marfuga humdoida rocket sing amasung artillery na attack tawkhre control point nifuga mathoi firing position sing da laiba artillery amasung mortar unit humbudraga taruktasu attack sathakre madugi manungda grad battery ahum loina na Bukovel Ukrainian electronic warfare system yaure Moscow na special military operation naman ni haiba do February 13 dagi sathaba haurakhiba matung Russia na Ukraine gi aircraft samaga humbudraga mari helicopter samaga kunmanga unmanned aerial vehicle samapan ga humbudraga taret anti-aircraft missile system sahumga tara taret tank sing amasung atay armored combat vehicle lising ahumga chama marfudraga nipan amasung multiple rocket launcher samri ga mapan thugai khre haina Major General Konasenkov na haikhe Aroi bada tabi riba pumnamakpo thagatjari